Welcome to the fun segment Adu Ada with Billa Ngathem. Nupi made Billa na khwaidagi pamjaba gunje karino. Nupi mada aina khwaidagi pamjaba gunje saugandaba. Saugandaba se yam pamjai. Aduga Billa gi punchigi aim se amutang takpirammu. Aigi aim in life se art ki line sida adum success oiba misak ama oijani. Billa da yawa khwaidagi ko haidi Billa na pamjadaba character ama kita haipirammu. Aina aingonde yawa yam pamjadaba character se kai oine. Khangne aingonde yawa loi pa. Adu makha tara poina ko haidi Billa da invisible oibagi chance ama pire na khalaseba. Adu egadi invisible oiraga kari toramgani Billa na. I say invisible or dirty. Kangni kaya na. Kangre. Billa gi punchitene khwaidagi nungaiba moment amtang mayam da share tawbiram. Aigi punsida khwaidagi nungaiba haise. Haidi matung du kya amal laki gani khanjai ko ado hoju phawbada season mana idi khwaidagi nungaiba moment ne to isana khangi bado matung tang share tawbiram. Aina khwaidagi nungai base aina kanogi 2013 da feature actor thokpa kanda aingonda award ahum sinabiba adumaina phanganbiba adugi moment ado yam harawa nungai. Film ki line se natti bida career am choose to no Billa da haragadi karamba career choose to ni Billa na. Film ki line se nattaba atopa choose to hai taragasu ai art ke dum mari leina badi dum khallani film na taragadi jagoi da dum soidana dum khallani. Aduga aroibida Billa gi wakhalonda ne ko haidi Billa gi tungi life partner ogedaba misak to mongonda karamba haidi character magun chelani. Aina andu mongonda chelani magun je yam yamgre no haide haidor. Thank you so much Billa for this fun segment.